आकाशवाणी इम्फाल ngangbam nganthoi pau pajari ahanbada maru oiba pau Rajapal Ajay Kumar Bhalana Siroi Lili Festival ngasidagi Ukhrul jila da haudoklagani Manipur Police na Raja sigi mafam kya da thiba humbagi thabuk sathabada tongan ba lal holop ki miyoising amasung khusukhulai kya phagatle amasung Netherlands na Pahalgam terror attack amasung terrorism gi mayokta akanba maongda yaningda ba phungdorokpa bu Mapal Thauram Mantri Dr. S. Jaishankar na thagatpa phungdokli Rajapal Ajay Kumar Bhalana Siroi Lili Festival ngasidagi Ukhrul jila gi Siroi village da laiba heritage ground da haudoklagani numit mangani sathagadaba manga suba Siroi Lili Festival asi jila asigi tongan ba mafamsing da pangthokani masigi damak security gi akanba section thorang kya lokhatli aikhoi gi Ukhrul pawmi sothing simre na hai festival asi mapung phana pangthokpa yana ba sem sabagi thabak loisile handak sahi gi festival asi ga yamna sanana Malim ge tai mafam da phangdaba Siroi Lili ningthina satpa ure Festival asigi damak Rajapal Ajay Kumar Bhala ngarang Ukhrul district headquarters da thungkhrai Rajapal da hek thungbaga thoram pangthok pham baksi ground da laiba sirok venue da satuna hakthengna na yengsinki tungda Rajapal na longpi da satuna khunja singa wari sana khi amadi khungang adu da puthokpa longpi saphu sing yengki mangna hai longpi saphu sing asi mahusa dagi leiraklaba maongda ningthina sem saraba saphu makhal singni khulasi Imphal dagi yamna lapa mafam da leibana khulasi phawba samna haliba lambi thong ningthina sem sabagi tangai fadaba leiri mangna hai The best part मतलब I like this कि बहुत ही simple way with technology या कुछ ऐसा machine या कुछ का जरूरत नहीं है and with all this effort purely with their own manual this thing what they are doing and producing such beautiful things and I have been gifted also especially the Ashoka pillar made such a beautiful thing तो बहुत अच्छी बात है आपका गांव बहुत दूर लगता है दिल्ली से या मतलब इम्फाल से बोलूंगा तो और भी ज्यादा मतलब आज हम इम्फाल से शुरू किए थे सुबह 9:30 बीच में रुकते यहाँ पे आए हैं तो शाम टाइम भी ज्यादा हो रहा है तो सड़क को और अच्छे करने की जरूरत है इसमें कुछ कहने की आवश्यकता नहीं है आई मीन रोड नीड्स टू बी मेड बेटर होपफुली इट इज बीइंग डन in some phases but we'll try to ensure that it is done faster our deputy commissioner and SP are here in case of any other issue which we need to resolve they are always there at representative of administration to deal with local issues Manipur Police na Raja sigi mafam kya da thiba humbagi thabak makha tana sathari Manipur Police na thadorko cherolam gi matung ina Imphal West Jilla gi Lamsang Police Station gi manung chanba Phayang Sabal Laikai dagi Sanjanbam Phawba gi manung da ngarang security force na thiba humbagi thabak chathabada magazine ga konana SLR rifle ama 303 rifle ama pistol ahum 36 SE grenade ama 7.62 mm gi nongme maru nipan yauna nongme maru kaya marum WP smoke grenade ama tear smoke cell manga Kenwood set ama BP base mari BP fiber plate taret camouflage suit mari amasung helmet ani phagat khi amarom da Imphal West Jilla gi Wangoi Police Station gi manung chanba waheng khuman maning likai dagi security force na KCP PWG gi nupika dharma phare mahak raija sigi tampaki mafam kya da leiba oil pump sing dagi namduna sel khaiba da senaba miyoi ni hairi mangon dagi sim card ani ga loina na mobile handset ama amasung Aadhaar card phangle Imphal West Jilla gi Sagolban Thingom lekai da leiba bhara gi yum amadagi Manipur Police na ngarang KCP PWG gi miyoi ahum phare makhoi dukan sing dagi namduna sel khaiba da senaba miyoi sing ni hairi atopa thodok amada Jilla asigi Singjamai Police Station na konba Maitai Lamkhai sajing dagi security force na ngarang RPF PLA gi miyoi ma phare amarom da Manipur Police na Imphal West Jilla dagi sel gi demand ga mari lena na miyoi mari phagale makhoina Delhi amasung Jaipur dagi miyoi ani networking business amagi training pigani haina kauraga Imphal hek yawbaga mokhoi bu phajinduna sel demand tawbani hairi faraba miyoi sing asidagi magazine ama yawna kapa yariba maru manga ga konana .32 gi pistol ama license gun ani pocket knife ama mobile handset ani amasung saka mari panba gari ama su phagat khi marak asida Manipur Police ki akhanaba drive ta tongan ba gari nifu mari dagi tinted film lokthokhi Operation Abhyas ki makhada Sandel Jilla gi Maha Union Government Higher Secondary School da ngasi ayuk pung 10 taba matamda Jilla thaki Civil Defense mock drill pangthoklagani. Masida tongan ba stakeholder, police,
Civil Defense, Fire Department, Health Department, MSPDCL, NCC amasung United College Lambungi NSS Unit, Relief and Disaster Management Sandel gi team sing saruk yagani. Sandel Jila gi Deputy Commissioner na thokpa cherol man hai mock drill asi pangthoklingai manungda miyam pakhatpiganu amasung drill asi pangthokpada mateng pangbiyu. Thangmaiban Assembly Road ki footpath mathakta yumkai thugai khibagi yauna tai phata haudi kya paisilamba du Imphal Municipal Corporation na lokthokre. Directorate of Mahutna Social Media da thagalakpa warolamada hai miyam sathok sasin taunariba lambi singda apanba thoktanaba mona kai hundokpagi thabak chathadanaba thasigi mangada corporation asina notice ama thokhi. Miyam na lambida mora kai hundoktanaba amadi paisinduna thamdanaba corporation asina miyam da appeal tauri. Tabiriba pawasi Akashvani Imphal dagini. Mapal Thauram Mantri Dr. S. Jaishankar na Netherlands na Pahalgam terror attack amasung terrorism gi mayokta akanba maongda yaningdaba phongdorokpabu thagatpa phongdokli. Sri Jaishankar na ngarang Netherlands ta leba adugi Mapal Thauram Mantri Casper Belkamp ka unakhi. Social media da thagalakpa posamada Sri Jaishankar na hai leba ani gi marakta setpa mari thamnaba lusingba ani na lam kya da wari sanakhi. Sri Jaishankar Netherlands, Denmark amasung Germany gi khongchatta ahanba oina ngarang Netherlands ta thungkhibani. Mapal Thauram Mantralugi Cherola Manahai, Sri Jaishankar gi khongchat manungda mahangna leba ahungi lusingba singa unaduna lamdam amasung malenggi oiba wafam kya khanagani. Ngasi phongba pause singi maroiba pausingi damak hauzik Khaidem Geetchandra leire. Geetchandra Thagachari Nganthoi Shiroi Festival ngasidagi hauragan haiba paw yaudra tonga pausing Manipur do phongba pause singi ahanba lamaida maroiba pausing oina phongnari. Pausi Sanga Express Manipuri edition da ngasidagi Shiroi Festival haunaba Governor na urkul de leiduna yangsilli haina banner headline tawduna phongli elegant immigrant sing masa khangdok naba state sing da matam thakre haiba paw amasu pawsi asig ahanba lamaida phongli Shiroi Festival hodokbuki pawsi Sanga Express English edition pongna from People's Chronicle pawsi sing asidasu tongan ba mongda headline tawduna phonglari Moregi IRB post ta sathakiba attack ta chenaba kukila lhoba ama phare haiba paw amadi phama puna license nongmaina kapada farm senaba ama laikidra haiba pawsing pongpam pawsi ahanba lamaida maroiba pawina phongli pawsi sanalaiba huilan pawyangna Manipur Mail gi pawsi singdesu ahanba lamaida maroiba pawsing oina phonglari Jiribanggi Deputy Commissioner na Tribal Village tam yeng thamli haiba paw amadi message ta kihan khananglakpagi case ka mari lainana police na thijin humjin bagi pawsing People's Chronicle gi ahanba lamaida maroiba pawina phongli Missing ni kunmarida Mori IRB post attack sathakiba thodokta chenaba sing NIN phare haiba paw amasu ganphu men gi ahanba lamaida phongli Senapati main market ta skabu na sinduna clinical drive sathakre haiba paw Hills Hornbill Express gi ahanba lamaida maroiba pawina phongli Numit kunthani gi manungda mitop sing khangdoknaba MISA na khangan khre haiba paw saralbak pawsi gi ahanba headline tawri NI stat tax lawriba sing yang changlagani starring paidabagi khongjang changsilagani driver sing haiba paw amasu pawse asigi ahanba lamaida maruiba paw oina phongli Tidim lambi Kaisampatagi Kwagaithel phawbugi 4 lane gi manungda lane ani di parking onthokle khongna chatpasing lambi mayaida chatle haiba paw amasu hoilan pawsi gi ahanba lamaida maruiba paw oina phongli Popi pambi thaba singda dealer kharna urea amadi DAP yonba yaurabra haiba pawamsu pawse asimaki ahanba lamaida maruiba pawina phongli Nganthoi Thagachari Geetchandra aroibada maroiba paw amuhana Rajapal Ajay Kumar Bhala na Siroi Lili Festival ngasidagi Ukhrul Jilla da haudoklagani Manipur Police na Raja sigi mafam kya da thiba humbagi thabak sathabada tongan ba lal holuk ki miyoi sing amasung khusukulai kya phagatle amasung Netherlands na Pahalgam terror attack amasung terrorism gi mayokta akanba maongda yaningdaba phongdorokpabu Mapal Thauram Mantri Dr. S. Jaishankar na thagatpa phongdokli paw loijare